ꯄꯥꯔꯤꯅ ꯂꯪꯁꯤꯜꯂꯛꯄ ꯋꯦꯗꯤꯡ ꯀꯥꯔꯗꯇꯨ ꯂꯧꯈꯠꯂꯒ ꯌꯦꯡꯉꯤ. ꯗꯦꯠ, ꯚꯦꯅ꯭ꯌꯨ ꯊꯥꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯪꯂꯛꯂꯝꯃꯤ. ꯀꯩꯅꯣ, ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯋꯦꯗꯤꯡ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯔꯣ? ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯐꯦꯃꯤꯂꯤꯗꯣ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯅꯤ, ꯑꯗꯨꯒꯤ ꯌꯥꯗ꯭ꯔꯦ. ꯐꯔꯦꯅꯦ, ꯌꯥꯝ ꯅꯥꯟꯅꯦ ꯑꯗꯨꯗꯤ. ꯃꯃꯥꯟꯅꯕꯤ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ. ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯪꯒꯤꯁꯨ ꯑꯃ ꯈꯜꯍꯧꯔꯁꯤ. ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯐꯕ ꯍꯥꯏꯕꯕꯨ ꯒꯣꯜꯗꯟ ꯆꯥꯟꯁꯅꯤ. ꯄꯥꯈꯪ ꯐꯥꯟꯗꯣ ꯑꯗꯨ ꯈꯔ ꯊꯨꯅ ꯐꯝꯗꯣꯛꯅꯕ ꯇꯧꯁꯦꯕ. ꯑꯩꯗꯤ ꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ. ꯑꯗꯨꯗꯒꯤꯗꯤ ꯍꯤꯃꯥꯂꯌꯥꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤ ꯇꯨꯕꯠ ꯁꯝꯃꯒ ꯅꯦꯄꯥꯜ ꯇꯝꯅ ꯆꯠꯈ꯭ꯔꯣ. ꯑꯗꯒꯤꯗꯤꯅꯦ, ꯂꯩꯉꯥꯡ ꯃꯆꯨꯒꯤ ꯐꯤꯒ ꯁꯦꯠꯂꯒ ꯈꯨꯠꯇꯒ ꯀꯩꯀꯩꯅꯣ ꯈꯔ ꯄꯥꯏꯁꯤꯜꯂꯒ ꯀꯣꯛꯀꯗꯣ ꯂꯨ ꯀꯣꯛꯊꯣꯛꯑꯒ ꯑꯗꯨꯝ ꯄꯨꯗꯥꯟ ꯇꯥꯅ ꯆꯠꯈ꯭ꯔꯣ. ꯑꯩꯁꯨ ꯑꯗꯨ ꯇꯧꯔꯁꯤꯔꯅ ꯈꯜꯂꯤꯅꯤ. ꯃꯦꯖꯔ ꯁꯥꯍꯦꯕ, ꯅꯨꯄꯤꯁꯤꯡꯅ ꯀꯞꯀꯗꯕ ꯊꯕꯛꯇꯣ ꯇꯧꯒꯅꯨꯀꯣ. ꯇꯁꯦꯡꯅ ꯅꯨꯄꯤꯁꯦ ꯁꯨꯡꯀꯣꯏ ꯍꯦꯛ ꯀꯣꯏꯅꯤꯡꯗꯕ꯭ꯔꯥ? ꯐꯅꯗꯤ ꯌꯥꯝꯃꯤ ꯑꯩꯅ ꯈꯪꯅꯅꯕꯁꯤ ꯂꯩꯁꯦ. ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯥꯔꯤꯗꯨ ꯃꯄꯥꯟꯗ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯂꯟꯆꯥꯒꯤ ꯃꯅꯥꯛ ꯈꯖꯤꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯔꯣꯂꯣꯏ ꯀꯩꯑꯣꯏ. ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯦꯖꯔ ꯁꯥꯍꯦꯕꯁꯤ ꯒꯦꯔꯣ? ꯌꯥꯔꯦꯀꯣ ꯀꯦꯞꯇꯦꯟ, ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯣ. ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯨ ꯄꯨꯟꯁꯤꯗ ꯁꯨꯡꯀꯣꯏ ꯍꯦꯛ ꯀꯣꯏꯔꯛꯇꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ. ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯃꯍꯥꯎꯒꯗꯣ ꯁꯨꯡꯈꯪ ꯍꯦꯛ ꯈꯪꯗꯕ꯭ꯔꯣ? ꯑꯩꯅꯅꯦ, ꯂꯨ ꯀꯣꯛꯑꯒ ꯐꯤꯉꯥꯡ ꯁꯦꯠꯂꯒ ꯆꯠꯇ꯭ꯔꯤꯉꯩ ꯅꯪꯗꯗꯤ ꯒꯜꯋꯥꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯕꯤꯔꯝꯃꯒꯦ. ꯃꯗꯨ ꯌꯥꯔꯣꯏꯀꯣ. ꯑꯩꯒꯤ ꯁꯥꯏꯅ ꯀꯣꯠ ꯁꯨꯇꯩ ꯇꯧꯕꯒꯤ ꯋꯥꯔꯤꯅꯤ ꯆꯤꯊꯤꯁꯤꯗ ꯍꯥꯏꯔꯛꯏꯁꯦ. ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤ ꯗꯥꯏꯅꯥꯅ ꯊꯥꯔꯛꯄ ꯆꯤꯊꯤ ꯑꯗꯨ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯛꯂꯒ ꯂꯟꯆꯥꯗ ꯎꯠꯁꯤꯜꯂꯝꯂꯒ ꯊꯣꯛꯈꯤ. ꯄꯥꯔꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯟꯆꯥ ꯋꯥꯏ ꯁꯪꯕ ꯃꯑꯣꯡꯗ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯆꯦꯌꯔ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯂꯩ. ꯈꯪꯍꯧꯗꯦ ꯃꯇꯝ ꯑꯃꯗ ꯃꯥꯁꯨ ꯑꯁꯤꯒꯨꯝꯕ ꯃꯪꯂꯥꯟ ꯑꯃ ꯃꯪꯈꯤꯗꯕꯗꯤ ꯅꯠꯇꯦ, ꯐꯥꯎꯈꯤꯗꯕ ꯅꯠꯇꯦ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ. ꯊꯝꯅꯤꯡꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯃꯅꯥꯛ ꯅꯛꯅ. ꯁꯥꯒꯠꯆꯈꯤꯕꯅꯤ ꯃꯪꯐꯥꯎꯅꯕ ꯉꯝꯈꯤꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯀꯌꯥ ꯍꯣꯠꯅꯈꯤꯕꯅꯤ ꯃꯥꯒꯤꯗꯃꯛ ꯑꯋꯥꯡꯕ ꯃꯐꯝꯗ ꯂꯩꯁꯥꯠ ꯇꯝꯂꯤꯕꯤ ꯃꯥꯕꯨ ꯂꯥꯝꯕ ꯐꯪꯅꯅꯕ ꯍꯥꯏꯗꯅ. ꯆꯦꯌꯔ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯍꯧꯈ꯭ꯔꯕ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯕꯗꯨ ꯅꯠꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯇꯦ. ꯅꯤꯡꯁꯤꯡꯂꯔꯣꯏ ꯍꯥꯏꯅ ꯍꯟꯅ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯁꯨ ꯅꯤꯡꯁꯤꯡꯂꯛꯀꯅꯨ ꯌꯥꯗ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯑꯃ. ꯂꯟꯆꯥꯅ ꯐꯣꯇꯣ ꯑꯗꯨ ꯀꯣꯟꯅ ꯌꯦꯡꯉꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯇꯥꯞ ꯂꯧꯈꯤꯕꯗꯨꯗ ꯉꯥꯟꯊꯣꯏꯗꯨ ꯁꯨꯛꯇꯣꯛꯑꯒ ꯂꯩ. ꯊꯣꯏꯕꯤꯗꯤ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ, ꯂꯟꯆꯥꯗꯁꯨ ꯌꯦꯡꯂꯛꯇꯦ. ꯉꯥꯟꯊꯣꯏꯅ ꯇꯧꯔꯤꯕꯗꯨꯁꯨ ꯃꯇꯨꯡ ꯏꯜꯂꯨꯗꯦ. ꯁꯣꯐꯥꯒꯤ ꯀቨꯔꯗꯨ ꯅꯥꯟꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯕꯒꯤ ꯄꯥꯎ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯛ ꯍꯧꯒꯠꯈ꯭ꯔꯦ. ꯃꯌꯥꯝ ꯄꯨꯟꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯕꯗꯨ ꯊꯣꯏꯕꯤꯒꯤ ꯂꯟꯆꯥꯒ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯐꯝꯃꯤ. ꯊꯣꯏꯕꯤ ꯂꯟꯆꯥꯕꯨ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯑꯁꯤ ꯆꯥꯎ ꯃꯍꯥꯎ ꯇꯪꯉꯨ, ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯑꯃꯠꯇ ꯍꯪꯕꯤꯕ ꯅꯠꯇꯦ. ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯏ. ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯊꯦꯜ ꯑꯍꯥꯎꯕ ꯃꯌꯥꯝꯗꯣ ꯍꯥꯎꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ. ꯄꯨꯝꯅꯃꯛ ꯏꯆꯝ ꯆꯝꯂꯦ. ꯑꯣꯠꯂꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯂꯟꯆꯥꯒꯤ ꯄꯨꯛꯅꯤꯡ, ꯋꯥꯈꯜ, ꯊꯃꯣꯏ, ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯃꯊꯛ ꯃꯈꯥ ꯑꯣꯟꯕꯒꯨꯝ ꯇꯧꯐꯝ ꯈꯪꯍꯟꯗꯕ ꯃꯑꯣꯡꯗ ꯑꯣꯠꯂꯝꯃꯤ. ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯃꯁꯤꯒꯨꯝꯕ ꯔꯤꯌꯦꯛꯁꯟ ꯎꯠꯂꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯕ ꯅꯠꯇꯦ. ꯃꯥꯅ ꯂꯣꯟꯁꯤꯜꯂꯤꯕ ꯊꯃꯣꯏꯒꯤ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯊꯣꯛ ꯑꯣꯟꯈꯠꯂꯒ ꯃꯥꯕꯨ ꯑꯣꯠꯄꯁꯤꯗ ꯐꯝꯂꯦ ꯐꯝꯐꯝ ꯈꯪꯗꯦ, ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯔꯤꯒꯤ ꯊꯣꯏꯕꯤꯅ ꯑꯁꯤꯒꯨꯝꯕ ꯔꯤꯌꯦꯛꯁꯟ ꯑꯁꯤ ꯎꯠꯂꯤꯕꯅꯣ ꯍꯥꯏꯅ. ꯀꯔꯤꯒꯤ ꯃꯥꯕꯨ ꯁꯥꯎꯔꯤꯕꯅꯣ? ꯁꯥꯎꯐꯝ ꯊꯣꯛꯄ꯭ꯔꯥ? ꯃꯕꯨꯡ ꯑꯃꯗ ꯁꯥꯎꯕꯕꯨ ꯑꯁꯨꯝꯅ ꯁꯥꯎꯅꯕ꯭ꯔꯥ? ꯉꯥꯟꯊꯣꯏꯗꯤ ꯑꯁꯨꯝꯅ ꯁꯨꯡꯇꯧ ꯇꯧꯗꯦ. ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯒ ꯑꯗꯨꯝ ꯂꯣꯏꯅꯕꯅꯤ. ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯃꯆꯜ ꯉꯥꯟꯊꯣꯏꯒꯤ ꯃꯇꯧꯒꯁꯨ ꯈꯦꯠꯅꯩ. ꯀꯔꯤꯅꯣ ꯑꯃꯗꯤ ꯂꯩꯔꯕꯅꯤ. ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯊꯣꯏꯕꯤꯅ ꯈꯪꯂꯕ꯭ꯔꯥ? ꯅꯤꯄꯥ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ, ꯂꯩꯅꯥ ꯑꯁꯤ ꯃꯥꯁꯨ ꯌꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯅꯤ. ꯂꯟꯆꯥ ꯆꯥꯔꯤꯕ ꯃꯊꯦꯜ ꯃꯌꯥꯝꯗꯨ ꯊꯣꯏꯕꯤꯅ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯔꯛꯄꯗ ꯃꯍꯥꯎ ꯍꯦꯟꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯔꯛꯄꯗꯤ ꯍꯥꯏꯔꯨꯅꯨ,
ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯂꯛꯄ ꯅꯠꯇꯦ ꯋꯥꯗꯤ ꯉꯥꯡꯗ ꯅꯤꯡꯉꯥꯏꯅꯤ ꯇꯧꯔꯤꯕꯗꯨ ꯃꯄꯥꯅ ꯑꯣꯏꯅ ꯏꯕꯨꯡꯉꯣ ꯂꯟꯆꯥ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯎꯀꯣ ꯆꯥꯛ ꯏꯟꯁꯥꯡ ꯑꯋꯥꯠꯄ ꯍꯥꯞꯍꯜꯂꯨ ꯍꯣꯏ ꯀꯀꯥ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯦ ꯅꯪꯅ ꯃꯈꯥ ꯇꯥꯅ ꯈꯔ ꯁꯦꯟꯅꯕꯤꯕ ꯇꯥꯔꯦ ꯀꯣꯆꯤꯡ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯑꯇꯩ ꯁꯕꯖꯦꯛꯁꯤꯡꯗꯤ ꯇꯥꯛꯇ꯭ꯔꯕꯁꯨ ꯇꯉꯥꯏ ꯐꯗꯅ ꯃꯦꯠꯁꯇꯣ ꯅꯪꯅ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯈꯔ ꯈꯔ ꯇꯥꯛꯄꯤꯕ ꯇꯥꯔꯦ ꯍꯣꯏ ꯀꯀꯥ ꯉꯟꯊꯣꯏ ꯇꯥꯛꯄꯗ ꯋꯥꯁꯨ ꯑꯗꯨꯝ ꯌꯥꯎꯖꯁꯅꯨꯗ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯁꯨ ꯐꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯕꯥꯕꯣ ꯍꯧꯖꯤꯛꯇꯤ ꯉꯝꯈꯤꯔꯣꯏꯀꯣ ꯑꯦꯛꯖꯥꯝ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯑꯩ ꯌꯥꯝ ꯋꯥꯔꯤ ꯄꯣꯊꯥꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯄꯣꯊꯥꯒꯦ ꯍꯥꯏꯕꯅꯣꯅꯦ ꯅꯪꯕꯣ ꯀ꯭ꯂꯥꯁꯇ ꯑꯣꯖꯥꯅ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯅꯁꯥꯅ ꯍꯥꯟꯅ ꯈꯔ ꯍꯩꯖꯤꯜꯍꯧꯕꯗꯨꯅ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯁ ꯑꯩ ꯇꯜꯂꯦ ꯀ꯭ꯂꯥꯁ ꯍꯧꯔꯒ ꯑꯣꯏꯅ ꯇꯧꯅꯤ ꯃꯁꯤꯗꯤꯕ ꯂꯟꯆꯥ ꯀ꯭ꯂꯥꯁ ꯍꯧꯔꯒ ꯑꯣꯏꯅ ꯍꯦꯛ ꯇꯥꯛꯄꯤꯔꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯄꯣꯊꯥꯖꯔꯁꯅꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯦ ꯌꯥꯔꯔꯣꯏ ꯃꯥꯅ ꯅꯤꯡꯈꯤꯕꯗ ꯍꯣꯡꯉꯨ ꯍꯥꯏꯕ ꯌꯥꯒꯗꯧꯕ ꯅꯠꯇꯦ ꯍꯣꯏ ꯀꯀꯥ ꯆꯥꯛ ꯆꯥꯔꯤꯕꯗꯣ ꯊꯣꯏꯕꯤ ꯍꯥꯟꯅꯒꯤ ꯃꯇꯝ ꯑꯣꯏꯔꯕꯗꯤ ꯋꯥ ꯉꯥꯡꯕꯗ ꯃꯃꯥꯅ ꯊꯣꯏꯕꯤꯕꯨ ꯆꯥꯛꯇꯣ ꯍꯥꯟꯅ ꯆꯥꯔꯣ ꯍꯥꯏꯅ ꯉꯥꯡꯂꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯏꯕꯤꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯆꯥꯕꯗꯨꯗ ꯃꯌꯥꯝꯗꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯄꯨꯅꯤꯅ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕꯤ ꯏꯆꯥꯒꯤ ꯀꯩ ꯍꯥꯞꯄꯣ ꯍꯥꯏꯕꯅꯣ ꯌꯥꯔꯅꯤ ꯃꯆꯥ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯤꯕꯣ ꯉꯁꯤꯗꯤ ꯋꯥ ꯂꯥꯡꯒ ꯑꯃꯇ ꯉꯥꯡꯗ꯭ꯔꯤꯁꯤꯕꯣ ꯅꯥꯀꯜꯗꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯛꯅꯕꯣꯏ ꯀꯩꯋꯣꯏ ꯉꯥꯟꯊꯣꯏꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯏꯃꯥꯆꯥ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯎꯕꯩ ꯑꯣꯏꯔꯝꯒꯅꯤ ꯏꯀꯥꯏꯁꯟꯅꯔꯤꯅꯤ ꯉꯥꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯨ ꯂꯟꯆꯥꯗ ꯌꯦꯡꯗꯨꯅ ꯅꯣꯛꯏ ꯂꯟꯆꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯗꯤ ꯉꯥꯟꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯕꯨ ꯆꯩꯔꯛꯂꯝꯃꯤ ꯏꯁ ꯑꯩꯅ ꯀꯗꯥꯏ ꯏꯀꯥꯏꯔꯤꯕ ꯅꯣꯏꯗꯁꯨ ꯑꯗꯨꯝ ꯆꯥꯔꯤꯗꯨꯗꯤ ꯑꯣ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯑꯣꯏꯅ ꯆꯥꯅꯤꯡꯕꯩꯔꯣ ꯍꯣꯏ ꯑꯆꯥꯄꯣꯠꯅ ꯍꯥꯎꯕ ꯍꯦꯟꯗ꯭ꯔꯣ ꯆꯥꯛꯇꯤ ꯆꯥꯅꯤꯡꯗꯦ ꯃꯄꯥꯅ ꯃꯔꯛ ꯊꯠꯂꯤ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯍꯌꯦꯡ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯆꯥꯄꯣꯠ ꯆꯥꯅꯅꯕ ꯄꯥꯕꯨꯡꯅ ꯁꯦꯜ ꯄꯤꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯊꯣꯛ ꯉꯟꯊꯣꯏ ꯆꯥꯁꯤꯜꯂꯨ ꯍꯌꯦꯡꯁꯨ ꯑꯆꯥꯄꯣꯠ ꯆꯥꯎꯀꯣ ꯍꯣꯏ ꯀꯀꯥ ꯊꯣꯏꯕꯤꯅ ꯁꯥꯎꯔꯤꯕꯗꯣ ꯆꯥꯛ ꯆꯥꯅꯤꯡꯗꯕꯒꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯇꯩ ꯀꯅꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯂꯟꯆꯥ ꯃꯥꯗꯤ ꯈꯪꯕꯒꯨꯝ ꯇꯧꯔꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯌꯥꯝꯗ ꯁꯣꯐꯥ ꯀꯥꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯊꯣꯏꯕꯤꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯅꯪꯒꯤ ꯒ꯭ꯔꯤꯟ ꯇꯤ ꯑꯍꯥꯎꯕꯗꯨ ꯅꯈꯣꯏ ꯇꯥꯃꯣ ꯂꯟꯁꯤ ꯑꯃꯨꯛꯇ ꯄꯤꯊꯛꯁꯤꯗꯅ ꯃꯃꯥꯅ ꯊꯧꯗꯥꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯌꯥꯝ ꯍꯩꯅꯤꯡꯇꯅ ꯐꯝꯂꯝꯕꯗꯨ ꯃꯃꯥꯗ ꯐꯠ ꯌꯦꯡꯂꯛꯏ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯇꯜꯂꯤ ꯏꯃꯥꯅ ꯑꯣꯏꯅ ꯁꯦꯝꯕꯤꯈ꯭ꯔꯣ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯤ ꯊꯣꯏꯕꯤ ꯅꯪꯕꯣ ꯆꯠꯂꯨ ꯏꯆꯥꯅ ꯒ꯭ꯔꯤꯟ ꯇꯤ ꯁꯦꯝꯕꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯊꯛꯁꯤꯅꯦ ꯁꯦꯝꯃꯧ ꯆꯠꯂꯨ ꯃꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯅꯥꯀꯜꯗ ꯕꯣꯕꯣꯒ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯔꯤꯕ ꯉꯥꯟꯊꯣꯏꯗ ꯑꯣꯟꯁꯤꯟ ꯀꯧꯔꯛꯏ ꯉꯥꯟꯊꯣꯏ ꯏꯕꯥꯅꯤ ꯁꯦꯝꯃꯨꯁꯤ ꯂꯥꯎ ꯑꯩꯒꯤ ꯉꯥꯛꯇ ꯁꯥꯟꯅꯈꯤꯒꯦ ꯕꯣꯕꯣ ꯆꯠꯂꯨ ꯆꯥ ꯁꯦꯝꯃꯨ ꯆꯣ ꯆꯦ ꯉꯥꯟꯊꯣꯏ ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯏꯕꯥꯅꯤ ꯑꯃꯨꯛ ꯁꯥꯟꯅꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯒ ꯅꯣꯏ ꯆꯦꯁꯦ ꯉꯁꯤ ꯃꯤꯍꯨꯜ ꯑꯃ ꯇꯧꯋꯦꯕ ꯆꯠꯂꯣ ꯌꯥꯔꯦ ꯑꯝꯇ ꯂꯥꯛꯄꯤꯔꯅꯨ ꯑꯩ ꯑꯗꯨꯝ ꯁꯦꯝꯖꯧꯔꯒꯦ ꯑꯅꯤꯗꯨ ꯊꯪꯖꯟꯅꯕꯗꯨꯗ ꯊꯣꯏꯕꯤꯗꯣ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯑꯣꯏ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ ꯃꯌꯥꯝꯗꯨꯗꯤ ꯊꯣꯏꯕꯤꯒꯤ ꯍꯥꯃꯨꯅꯤ ꯈꯟꯗꯣꯏ ꯇꯤꯚꯤ ꯊꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯐꯤꯜꯝ ꯑꯃꯁꯨ ꯌꯦꯡꯂꯤ ꯉꯥꯟꯊꯣꯏꯒ ꯕꯣꯕꯣꯒꯁꯨ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯕꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯆꯪꯗꯦ ꯂꯟꯆꯥ ꯁꯨꯝ ꯐꯝꯂꯝꯕꯗꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯨꯏꯅ ꯐꯝꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯅꯤꯡꯉꯥꯏꯗꯨ ꯈꯪꯁꯤꯟꯅꯗ ꯂꯩꯕꯗꯨ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯤ ꯍꯧꯒꯠꯂꯒ ꯌꯥꯝꯅ ꯀꯣꯏꯅ ꯍꯥꯏꯔꯛꯏ ꯏꯅꯨꯝꯆꯥ ꯏꯁꯤꯡ ꯊꯧꯒꯦ ꯃꯃꯥꯁꯨ ꯏꯀꯣꯏ ꯀꯣꯏꯗꯅ ꯍꯣꯏ ꯅꯆꯟꯅꯨꯄꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯒꯅꯤ ꯍꯦꯛ ꯆꯪꯉꯒ ꯊꯛꯎꯔꯣ ꯆꯠꯂꯣ ꯂꯟꯆꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯆꯨꯟꯕꯥꯜꯗꯨ ꯈꯖꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯤꯆꯟꯗ ꯆꯪꯂꯛꯏ ꯊꯣꯏꯕꯤꯅ ꯏꯁꯤꯡꯗꯨ ꯁꯧꯕ ꯉꯥꯏꯔꯤꯉꯩ ꯂꯟꯆꯥ ꯆꯪꯂꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯏ ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯃꯅꯥ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡꯒꯤꯗ ꯊꯛꯀꯦ ꯊꯣꯏꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯔꯒ ꯏꯁꯤꯡ ꯍꯩꯗꯨꯅ ꯄꯤ
ꯂꯟꯆꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯂꯧꯏ ꯑꯗꯨꯒ ꯊꯛꯅꯤꯡꯗ ꯂꯣꯏꯅ ꯊꯛꯆꯤꯟꯈꯤ꯫ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯒ ꯆꯠꯈꯤꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯂꯟꯆꯥꯅ ꯆꯠꯈꯤꯕꯒꯤ ꯃꯍꯨꯠꯇ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯕꯗꯨꯗ ꯊꯣꯏꯕꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯂꯟꯆꯥꯗ ꯌꯦꯡꯂꯛꯏ꯫ ꯂꯟꯆꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯤ ꯈꯜꯂꯒ ꯆꯪꯂꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯗꯅ ꯂꯩꯕꯗꯨꯗ ꯊꯃꯣꯏꯗ ꯍꯥꯏꯅꯕ ꯇꯧꯗ ꯋꯥꯈꯜꯒꯤ ꯑꯊꯤꯡꯕꯗꯨ ꯃꯁꯥꯅ ꯅꯝꯊꯖꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯤ꯫ ꯒ꯭ꯔꯤꯟ ꯇꯤ ꯐꯥꯎꯕ ꯄꯤꯊꯛꯅꯤꯡꯗ꯭ꯔꯕꯣ? ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯂꯟꯆꯥꯗ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯏ ꯅꯠꯇꯦ꯫ ꯑꯗꯨꯒ ꯀꯩꯒꯤ ꯏꯅꯝꯆꯥꯅ ꯍꯥꯏꯕꯗ ꯇꯜꯂꯤ ꯍꯥꯏꯔꯤꯅꯣ? ꯑꯩꯅ ꯁꯦꯝꯕꯁꯤ ꯍꯥꯎꯗꯧ ꯃꯥꯟꯗꯕ ꯑꯗꯨꯒꯤ꯫ ꯁꯦꯝꯗꯅ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥꯅꯦ? ꯂꯟꯆꯥꯒꯤ ꯃꯔꯩ ꯌꯦꯠꯄ ꯃꯥꯟꯕ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯅ ꯈꯨꯝꯗꯦ꯫ ꯂꯣꯏꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯁꯧꯔꯒ ꯑꯗꯨꯝ ꯌꯥꯔꯦ꯫ ꯂꯟꯆꯥ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯜꯂꯒ ꯈꯔ ꯂꯥꯞꯇꯛꯅ ꯂꯦꯞꯂꯒ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯝꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤ ꯇꯧꯐꯝ ꯈꯪꯗꯦ꯫ ꯂꯟꯆꯥꯗꯁꯨ ꯌꯦꯡꯂꯛꯄ ꯉꯝꯗꯦ꯫ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯅꯁꯨ ꯍꯪꯕ ꯉꯝꯗ꯭ꯔꯦ꯫ ꯏꯁꯤꯡ ꯁꯧꯍꯜꯂꯤꯕꯗꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯆꯥꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯀꯅꯥ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯆꯥꯒꯤ ꯐꯣꯟꯗꯣ ꯅꯪꯅ ꯄꯥꯏꯔꯤꯕꯣ? ꯄꯥꯏꯗ꯭ꯔꯦ, ꯏꯃꯥꯗ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯣ ꯉꯁꯤꯗꯪꯗꯤ ꯍꯥꯏꯅꯔꯒ ꯄꯥꯏꯕ ꯌꯥꯒꯗ꯭ꯔꯣ? ꯂꯟꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯊꯣꯏꯕꯤ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯟꯆꯥꯁꯨ ꯋꯥꯗꯣ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯔꯝꯗꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯋꯥꯈꯜꯗꯣ ꯂꯥꯛꯄ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯟꯈꯤ꯫ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦ꯫ ꯂꯥꯏꯔꯤꯛꯀꯤ ꯑꯃ ꯍꯥꯏꯒꯗꯧꯕ ꯂꯩ꯫ ꯌꯥꯅꯤ꯫ ꯅꯪꯅ ꯍꯥꯏꯕ ꯇꯜꯂꯁꯨ ꯑꯩ ꯏꯅꯝꯆꯥꯗ ꯍꯥꯏꯔꯝꯃꯨꯔꯥ? ꯌꯥꯔꯅꯤ꯫ ꯇꯥꯃꯣꯂꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯂꯧꯔꯒꯦ꯫ ꯑꯗꯨꯗꯤ ꯒ꯭ꯔꯤꯟ ꯇꯤꯗꯣ ꯊꯛꯑꯒ ꯍꯜꯂꯒꯦ꯫ ꯍꯧꯍꯜꯂꯨꯀꯣ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯂꯟꯆꯥ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗꯤ ꯂꯟꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯂꯦꯞꯂꯤꯉꯩ ꯏꯁꯤꯡꯗꯨ ꯁꯧꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯒ꯭ꯌꯥꯁꯇꯣ ꯑꯣꯐ ꯐꯠ ꯇꯧꯏ꯫ ꯒ꯭ꯔꯤꯟ ꯇꯤꯗꯨ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯉꯥꯟꯊꯣꯏ ꯆꯪꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯃꯥꯏꯊꯣꯡꯗꯤ ꯃꯣꯃꯣꯟ ꯅꯣꯛꯇꯦ ꯑꯗꯨꯕꯨ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗꯤ ꯇꯥꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯥꯟꯅꯒꯨꯝ ꯍꯥꯃꯨ ꯍꯥꯃꯨ ꯂꯩꯕ ꯃꯇꯧꯗ ꯂꯩꯔꯝꯕꯗꯨꯗ ꯉꯥꯟꯊꯣꯏꯗꯤ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯊꯣꯏꯕꯤꯅ ꯆꯥ ꯁꯦꯝꯕ ꯆꯪꯈꯤꯕꯗꯒꯤ ꯑꯣꯏꯈꯤꯕ ꯃꯨꯠꯇꯨꯒ ꯍꯧꯖꯤꯛ ꯂꯩꯔꯝꯂꯤꯕ ꯇꯦꯝꯄꯔꯦꯆꯔ ꯑꯁꯤꯒ ꯃꯃꯥꯟꯅꯕꯤꯗꯨ ꯆꯩꯔꯛꯏ꯫ ꯁꯣꯅꯣ ꯊꯨꯡꯕꯤꯁꯤꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯒ ꯁꯥꯎꯁꯤꯟꯅꯩꯗꯨ ꯀꯩꯒꯤꯅꯣ? ꯉꯁꯥꯏ ꯚꯥꯔꯤꯗ ꯆꯥꯁꯤꯜꯂꯒ꯫ ꯑꯩꯅ ꯀꯥꯏꯗ ꯁꯥꯎꯔꯤꯕ? ꯅꯪ ꯁꯥꯎꯗꯦ ꯍꯥꯏꯌꯨꯅꯦ꯫ ꯆꯥꯛ ꯆꯥꯕꯗꯒ ꯁꯨꯛꯇꯣꯛꯑꯒ ꯆꯥꯔꯤꯗꯨꯗꯤ꯫ ꯑꯩꯗꯤ ꯆꯥꯁꯤꯁꯨ ꯃꯣꯔꯣꯛꯀ ꯍꯩꯖꯤꯜꯂꯝꯗꯧ ꯃꯥꯜꯂꯨꯔꯦ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗ꯫ ꯁꯥꯎꯁꯨ ꯁꯥꯎꯗꯅ ꯅꯣꯏ ꯃꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯒ꯫ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯐꯣꯟ ꯄꯥꯏꯔꯝꯃꯨ ꯍꯥꯏꯔꯝꯕꯗꯨꯗ ꯋꯥꯈꯜꯗꯨ ꯖꯥꯠ ꯖꯥꯠ ꯈꯜꯂꯤ꯫ ꯆꯥ ꯌꯦꯜꯂꯤꯕꯗꯨꯁꯨ ꯌꯦꯟꯐꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯅꯤ꯫ ꯆꯥ ꯊꯛꯄ ꯂꯣꯏꯕꯒ ꯂꯟꯆꯥꯒ ꯉꯥꯟꯊꯣꯏꯒꯁꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯧꯒꯠꯂꯤ꯫ ꯉꯥꯟꯊꯣꯏꯗꯤ ꯊꯣꯏꯕꯤꯗ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯟꯆꯥꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯟꯆꯥꯗꯤ ꯕꯣꯕꯣꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯕꯣꯕꯣ ꯆꯠꯂꯦꯀꯣ꯫ ꯍꯣꯏ ꯇꯥꯃꯣꯂꯟ, ꯒꯨꯗ ꯅꯥꯏꯠ꯫ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯂꯟꯆꯥ ꯊꯣꯏꯕꯤꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯛꯄꯅꯤ꯫ ꯅꯤꯄꯥ ꯃꯥꯒꯤ ꯃꯣꯡ ꯍꯥꯗꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯗ ꯍꯨꯠꯇꯨꯅ ꯌꯧꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯃꯣꯏꯗꯨ ꯍꯨꯛꯇꯨꯅ ꯄꯨꯈꯤꯒꯦ ꯃꯇꯥꯒꯨꯝ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯊꯣꯏꯕꯤ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯈꯪꯁꯥ ꯁꯥꯒꯠꯂꯛꯇꯨꯅ ꯈꯨꯅꯝꯅ ꯊꯝꯗꯨꯅ ꯈꯥꯡꯉꯤ꯫ ꯊꯣꯏꯕꯤꯅ ꯊꯥꯔꯛꯈꯤꯕ ꯐꯣꯇꯣ ꯃꯌꯥꯝ ꯑꯗꯨ ꯉꯥꯟꯊꯣꯏꯗꯤ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯤ꯫ ꯆꯥꯛꯁꯨ ꯃꯌꯥꯝ ꯆꯥꯁꯤꯜꯂꯛꯄꯒ ꯐꯃꯨꯡ ꯆꯪꯈꯤꯕꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯟꯆꯥ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯁꯤꯡꯒꯜ ꯐꯣꯇꯣ 2-3 ꯌꯥꯎꯔꯤ ꯃꯗꯨꯗꯤ ꯊꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯈꯔꯗꯨ ꯖꯨꯝ ꯇꯧꯗꯨꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯁꯦꯟꯅꯕ ꯋꯥꯗꯧꯔꯦ ꯑꯅꯤꯁꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯗꯨ ꯂꯟꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫
Ibungo, ngasidi potharage hairo. Awima, ngaktung tawraga tum potharadawni. Hoi hoi, potharage hairagadi nganna potharo. Phone yengdana leiranuko. Hoi. Wase hairamlaga mamasu phamungda changkhre. Lancha thoibida call tawrakani haibadi hairamle. Adubu call tawraga kari wari sanagani, kari haigani haibadi khangba nate. Makokta hotlaga table leiriba lairik sing adu amuktang yengi. Khanpham khangde amuk phamthai amuk lepi tawduna lei. Somna thoibi mamada kesinaraga phone dunga sidanga paijage hayengdagi lairik paba haurani phone pairaroi haiduna lauragle. Phone do charge tawsilingai mama mamita thokpa loiraga phamungsu thaba loiraga thabak tawrubado phone aduda hanjin yengbada ngaihakta nena tana thabak amata tawba nate. Adubu ngaihak aduda thabak phabi olabani. Hobe tawraga magi table da chairiba lairik mayam adusu mafam chana pop thamjeli. Madu amuk loiraga fianda yaliba firol mayamdu amuk loisilingai call lai. Thoibi tension duna yengi oiramle lanchagi call. Phone tawrakani hairambaduda sauningbasu phakhrabani. Adubu tasengna call lakpasidadi miholdu kanna chongle. Thoibi khonjel kadu haifet semlaga phone du yamna chinglemba maongda nupi thokna paikhali. Hello? Hello, Thoibi. Taye tamulan. Tumubo. Tumdri. Kaidawrige, thabak chinbro nangbo. Chinde, phi tupambani. Oh, adudi adu loira ko intawrawra. Loire, phi amani khaktangni. Kai haigadawbanu adum haiba yani. Oh, hoi. Kainoni. Nangegi notes khara sindokpa ngamgadro. Hoi, kai notes no. History ki year names khara list samdokadaba. Ado aiba help tawbigera. Tanbra. Tandi yani kam kanda silo hainu tamulan. Hojik silo hairo. Nate. Hayeng oina silo sinbadi. Hoi. Lancha wakhalda lakpa amai hekta haijinbani. Thawaina notes sindokpagi mathaudi taba nate. Adubu madugi sumangjaba leite. Aduna phone call adugi maram oihankhre. Makha kari haisige khallingai thoibina hanglei. Tamalan, sang hawra. Hawi. Pukti thanna chabra. Thalli. Nangdi. Aisu. Aidi chaka nanga saunabrana khalluri. Kamaina. Sauraga chakjaidudi. Adubu chakta saugani haiba yabro. Thawai panba mi sunatabaduda kamaina saujandoino. Oh, adudi nangna saurise thawai panba mi da tare. Aina hoi hairadi kanano hangakani. Aina adusu muk hairadi ngasi mi sinani. Haireda ngangsa. Singmani. Koiba chatpa haibadagi wasu ngangba haira mali. Koiba chatpabu wangang bahainabra tamulan. Mi mayamam pullabanina nupi nupa loina suna pullagadi dum hairakpani. Tamulan su yang pulakbra. Aibu maning mamang tatlaga wangangise. Aidi miyam pulakteda. Aisu hainade. Mayam marakta wayam ngangba soinade. Adubudi aisu khangi. Aduna su phaida. Nipana wayam ngangbase aidi pamde. Tamulan hoidawna waga yam ngangdaba. Yamna chinglemba nupa oina pami. Papa mi kaina khaine. Sum haibani. Laisabi phadri ko nang yam ngangoi bani. Mayamnadi laisabi phare ni am haire ina. Phadri. Aina hairisi thajo. Adudi karam kandagi laisabi phanagi tamulan. Aina thabaka tawrakanda. Kaigino dude. Lancha hai kai haidokluraga makha kari tagani khangde. Ngaihak makoto hotlaga tapna haire. Adum gandadi noiso class 12 floreni. College ka haurani. College ka ragadi wakhal mature reba stage yaurabani. Adugi haibani. Oh. Thoibi yaningdana khumlakpani. Khonjel adu haifet nauthana hairakpaduda. Lancha su nupi machadugi matungine aduna khonjel dulum thare. Thoibi. Hoji nang sungan thoisu angang yamoiri.
ꯅꯕꯥꯅꯤ ꯂꯩꯁꯥꯕꯤ ꯐꯥꯕ ꯌꯥꯗ꯭ꯔꯤꯀꯣ? ꯍꯣꯏ. ꯍꯧꯖꯤꯛꯇꯤ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯒꯗꯧꯕꯅꯤ. ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯗ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯥ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯃꯊꯧ ꯇꯥꯏ. ꯃꯇꯤꯛꯄꯨ ꯆꯥꯔꯒꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯣꯏꯅ ꯍꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯂꯧꯗꯅ ꯍꯤꯡꯕ ꯉꯝꯒꯅꯤ. ꯃꯗꯨꯗ ꯃꯌꯥꯝꯅꯁꯨ ꯔꯦꯁꯄꯦꯛ ꯇꯧꯅꯒꯗꯧꯕꯅꯤ, ꯑꯣꯅꯔ ꯑꯃ ꯄꯤꯕꯤꯒꯅꯤ. ꯑꯗꯨꯅ ꯃꯗꯨ ꯌꯧꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ. ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛꯇꯒꯤ ꯂꯣꯏꯅ ꯂꯥꯛꯄ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯧꯕꯗ ꯇꯟꯕ ꯌꯥꯗꯦꯀꯣ? ꯍꯣꯏ. ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯅꯤꯡꯗꯕ꯭ꯔꯣ? ꯇꯥꯅꯤꯡꯉꯦ, ꯇꯥꯔꯤꯌꯦ. ꯑꯩ ꯁꯤꯗꯒꯤꯗꯤ ꯇꯥꯃꯣꯂꯟꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯗꯣꯏꯅꯤ. ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯄꯥꯔꯒꯦ. ꯑꯗꯨꯅꯤ. ꯑꯗꯨꯒ ꯊꯣꯏꯕꯤ, ꯃꯤꯅ ꯂꯩꯁꯥꯕꯤ ꯐꯥꯕꯒꯤ ꯋꯥ ꯍꯩꯔꯒꯁꯨ ꯅꯪ ꯌꯥꯗꯦꯀꯣꯗꯣ? ꯍꯣꯏ. ꯑꯗꯨꯒ ꯑꯩꯅ ꯐꯣꯟ ꯄꯥꯏꯒꯅꯨ ꯍꯥꯏꯌꯦꯅꯁꯨ ꯅꯪ ꯁꯥꯎꯒꯅꯨ ꯊꯣꯏꯕꯤ. ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ. ꯃꯇꯝ ꯆꯥꯗ꯭ꯔꯤ ꯈꯟꯕꯒꯤ ꯑꯩꯅ ꯍꯥꯏꯕꯅꯤ. ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯁꯥꯕꯤ ꯐꯥꯔꯗꯤ ꯑꯩꯕꯨ ꯁꯥꯎꯒꯗ꯭ꯔꯥ ꯇꯥꯃꯣꯂꯟ? ꯁꯥꯎꯕꯗꯤ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ. ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯕ ꯑꯃꯗꯤ ꯉꯥꯏꯍꯟꯅꯤꯡꯉꯤ. ꯑꯗꯨꯗꯤ ꯇꯥꯃꯣꯂꯟꯅ ꯍꯥꯏꯕ ꯑꯩ ꯌꯥꯔꯒꯦ. ꯃꯇꯝ ꯆꯥꯕꯗꯣ ꯑꯩ ꯉꯥꯏꯔꯒꯦ ꯇꯥꯃꯣꯂꯟ. May I come in, sir? ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯁꯤꯐꯥꯏ ꯑꯃ ꯆꯪꯂꯛꯄꯗꯨꯒꯤ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯆꯞ ꯂꯦꯞꯄꯤ. ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯋꯥꯈꯜꯗ ꯅꯩꯗꯨꯅ ꯂꯩꯔꯕꯗ ꯋꯥꯈꯜ ꯍꯛꯆꯥꯡꯁꯨ ꯅꯦꯅꯥ ꯇꯥꯕ ꯉꯝꯗꯦ. ꯑꯃꯨꯛꯁꯨ ꯈꯟꯗꯣꯛꯏ. ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ ꯅꯤꯡꯁꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯍꯥꯏꯅ. ꯑꯃꯨꯛꯁꯨ ꯃꯊꯃꯣꯏꯗ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯃꯔꯛ ꯃꯔꯛꯇ ꯄꯣꯛꯇꯕꯗꯤ ꯅꯠꯇꯦ. ꯁꯣꯝꯗ ꯊꯣꯏꯕꯤꯁꯨ ꯃꯁꯥꯗꯨ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ. ꯗꯥꯏꯅꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯉꯥꯟꯊꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯁꯨ ꯍꯦꯜꯂꯤ. ꯊꯣꯏꯕꯤꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯉꯥꯟꯊꯣꯏꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ, ꯃꯥꯒꯤꯗꯃꯛ ꯂꯦꯞꯈꯤꯕ ꯄꯨꯝꯅꯃꯛ ꯉꯁꯤꯁꯨ ꯑꯃꯠꯇ ꯀꯥꯎꯊꯣꯛꯄ ꯂꯩꯇꯦ. ꯃꯔꯛꯇꯁꯨ ꯋꯥꯈꯜ ꯇꯧꯏ, ꯀꯔꯤꯒꯨꯝꯕ ꯇꯟꯖꯥ ꯑꯃꯗ ꯉꯥꯟꯊꯣꯏꯕꯨ ꯊꯦꯡꯅꯔꯒꯗꯤ ꯃꯍꯥꯛ ꯀꯔꯤ ꯍꯥꯏꯒꯅꯤ? ꯀꯔꯝꯅ ꯉꯥꯟꯊꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯌꯣꯛꯅꯒꯅꯤ? ꯌꯨꯝꯗ ꯊꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯗꯥꯏꯅꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯊꯣꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯔꯤ. ꯊꯣꯏꯕꯤ ꯌꯨꯝꯗ ꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕꯗꯨ ꯃꯦꯃꯤꯅ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯦ. ꯆꯍꯤ ꯈꯔ ꯑꯁꯤ ꯃꯦꯃꯤꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅ ꯊꯣꯏꯕꯤꯅ ꯃꯔꯛ ꯃꯔꯛꯇ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯃꯇꯦꯛ ꯃꯦꯃꯤꯕꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ. ꯃꯔꯛꯇ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯂꯤꯕꯁꯨ ꯌꯥꯎꯏ. ꯃꯔꯛꯇꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯄꯤ ꯇꯥꯅ ꯀꯞꯄꯁꯨ ꯌꯥꯎꯏ. ꯆꯦ ꯗꯥꯏꯅꯥꯒꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯀꯩ ꯊꯥꯗ ꯇꯥꯔꯦ ꯍꯥꯏꯒꯦ? ꯖꯨꯟꯒꯤ ꯗꯦꯠ 16ꯗ. ꯑꯗꯨꯗꯤ ꯈꯔ ꯉꯟꯅ ꯊꯣꯛꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯌꯥꯝ ꯉꯟꯅ ꯊꯣꯛꯇ꯭ꯔꯁꯨ ꯌꯥꯅꯤꯗ. ꯑꯗꯣ ꯏꯆꯦ, ꯍꯟꯗꯛꯇꯤ ꯌꯨꯝ ꯊꯣꯛꯑꯒ ꯏꯆꯦꯅ ꯎꯈ꯭ꯔꯨꯜ ꯆꯠꯅꯤꯡꯉꯦꯅ ꯍꯥꯏꯕꯗꯣ ꯆꯠꯂꯨꯁꯤꯀꯣ? ꯌꯥꯒꯗ꯭ꯔꯥꯅꯦ ꯃꯦꯃꯤ? ꯌꯥꯅꯤꯌꯦ. ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯨꯁꯤ ꯏꯆꯦ. ꯏꯆꯦꯅ ꯈꯪꯅꯤꯡꯂꯤꯕꯁꯤꯡꯗꯣ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗꯁꯨ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ ꯊꯥꯖꯩꯌꯦ.